Manipur thokliba Irang Asigi Matang the thijinnaba Government of India na appoint toukhiba Commission of Inquiry na thokpa public notice amagi matungina mari leinaba sing na affidavit ki Khuthang the statement sing Thajillakpa Yaragani hairi hiramasiga mari leinana Commission Secretary na thadorpa cherolaman hai Commission asida Irang asiga mari leinaba wakat singsu affidavit ki Khuthang the Thajillakpa Yaragani haukiba me ohumdagi thokliba Irang asiga mari leinana thokliba pamdaba thodok sing amasung amang atagi matang da Commission asina tijilli Affidavit sing thajin bagi mawong matau sing Commission asina Regulation of Procedure Order lisingani kun gahumdoi the prescribed tawduna piri hairiba si Manipur govt.press.in the su fangani hairi Miyam na hena khudong chana bagi dambang mathau taba documents sing Relief Camp Subdivision District Headquarter Village Authority amadi atai maru aiba mafam sing da fangalagani hiramasigi matang da lenga ki tongan ba social media platform sing gi mateng su logani Commission ki yathang matungi na tongan ba affidavit execution center sing da su typing facility fangangani thajilakli ba affidavit sing adu tek ta kaidana Commission asigi imphal amasung Delhi da leiba office da yorakna ba state lenga nga akhana ba khongthang paikhatlei Affidavit Thajining bus sing na post ki Khuthang da natraga Commission ki officer lapto na Thajillakpa Yaragani hairi Affidavit sing asi numit nifuga mangani gi manungda Thajillakadabani haina su order asina makhatana palli